ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ. ꯑꯣꯃꯥ ꯏꯪꯕꯅ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯂꯥꯛꯑꯗꯤ ꯑꯃꯅꯤ ꯈꯛ ꯂꯥꯛꯑꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯖꯕ. ꯑꯗꯣ ꯑꯩꯅ ꯇꯥꯏꯃꯤꯡꯗꯤ ꯄꯨꯡ 10 ꯍꯥꯏꯔꯤꯅꯦꯕꯀꯣ. ꯈꯔ ꯉꯟꯅ ꯊꯥꯖꯕ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯕ ꯑꯗꯨꯒꯤ. ꯒꯨꯗ ꯃꯣꯔꯅꯤꯡ. ꯏꯪꯕꯅ ꯕꯣꯠ ꯊꯟꯅꯤ. ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯛꯑꯗꯤ. ꯑꯉꯥꯡꯁꯤꯡꯁꯤ ꯃꯈꯣꯜ ꯐꯖꯅ ꯂꯥꯡꯉꯦꯕ. उत्तमदा हाय हाय उत्तमदा गुड मॉर्निंग. कैसे हो? वेरी गुड मॉर्निंग. आज के बहुत ठंडा. उत्तमदा सोर ठंडा आसिनी. ठंडा बेसी नी. टेम्परेचर क्या न होंगे. उत्तमदा आज आपका वो ब्रेकफास्ट खत्म हो गया क्या? खत्म हुआ? क्या क्या किया ब्रेकफास्ट में? आज तो बहुत ठंड है. उत्तमदा आज का आपका ऑफिस नहीं है क्या? मुझे किसने गाएंगे? मयाम लाक्पीरदी लाइक तो बिरमो. उत्तमदा एक लाइक कर दो.
ꯉꯁꯤ ꯌꯥꯝ ꯏꯪꯉꯤ ꯀꯩꯅꯣ ꯑꯗꯨꯗꯤ pung 10:30 tama kayo thok-thok-toine. Rahul Singha, good morning. Hi, good morning Rahul. Breakfast ka tauraba? Rahul, ayuk ki chara ba? Kay chara kya? Chise hangasi kan nusisingan ne ingi kara. Rahul nang kagi no? Rahul adi ko chise da like ang nang tobira mo. Oh, babure ni ay ba babure nang kay chara kya? Ay ki nangi kano office wait ro? Babure office wait ro ngasi? Utumda na like dan hare. Thank you Utumda. Thank you so much like करने के लिए. बाबुरे नंगे ऑफिस वेइट्रो ngasi? Kaya ba? Anida haira. Vay haira. Nang free already chicho siga koiro udana. Taba babure. Free already chicho siga koiro udana. Na kanongi babu nangi kano ta tabra nangi kano di nangi mau su ai bro duga do nang na beri baham duga ing bro tapi ayuki matam ni yam china bani Kaya 10:30 daw ina daw siya 10:30 तेरा चांद मुझे Cô chuẩn mới vậy đâu, kỷ chuẩn vậy đâu.
ꯑꯩꯒꯩꯗꯤ ꯊꯥꯏꯁꯦ ꯉꯟꯈ꯭ꯔꯕ ꯉꯝꯃꯦ ꯉꯥꯇꯪ ꯆꯠꯁꯤ ꯊꯅꯥꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯀꯣꯃꯦꯟ ꯑꯃꯃꯝꯗ ꯊꯝꯕꯤꯔꯝꯃꯣ अगरबत्तीसे ꯃꯅꯝ ꯅꯨꯡꯁꯤꯌꯦ
Where? काम खत्म हो Where? गया Đấy ạ. Đây. हाँ ममा नीता गुड मॉर्निंग हारे गुड मॉर्निंग ममा गई क्या मुझे हम घूम रहे नंग चाक थोंगबो लाइक दन तो बिरमे थैंक यू नंग चाक थोंगबो करी मथे थोंगलोगे चे थबक लोइरबो हाय अई ngꯁꯤने थबक लोइरे कइनाइदा थबक पुदिने अई हुजिक मपान मार्केट ngang थोकने हबको ngang मतुंग थोकने अई हेंगे खतंग थियंग थासि हंगदे 10:30 10 द्वाइगा था 10:30 द्वाइदे थासि हंगदे हेंगे ngang नंगी थबक लोइरबो थोंगजी चे सगवाई थोंगनी हाब इसाउनी नंगी सगवाई गदा थोंगबो नंग ना उटपदो आई चानिंग मना उती थोंगबो गदबो होय होय तौचे हाय ओके अइने मॉर्निंग 10:30 द्वाइदा का ngang तौसिर खंगदे कइ जम अयुक 9:30 10 जे जम ngनब्रा कनम तौरियाबको मीगी जम बिजी होइबा मतमनियाबा अदुम पुंग 10 मखाइगा तारकपदो द्वाइदा ngang थासि हंगदे ngang लाकु नु लाउको अइसु नंगिदो करम मतमदा नुंगहांगदने जामनाने हदकसे कइना हाइदुगा कनो तौरीने जुमगी खरा कनो ओइयाबा अदुदा नंगदो चंगमद्रिबा नुंगहांगदा आंगांसिंगी एग्जाम जु चलयाबा हुजि अदुना ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯗꯤ ꯑꯣꯜꯋꯦꯁ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯃꯃꯥ ꯑꯩ ꯇꯧꯅꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯩꯅꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜ ꯈꯨꯄꯥꯏꯁꯦ ꯇꯟꯕꯁꯨ ꯌꯥꯎꯔꯛꯏꯑꯕ ꯃꯇꯥꯡ ꯃꯇꯥꯡꯗꯁꯨ ꯚ꯭ꯌꯨꯅꯦꯅ ꯀꯥꯞꯃꯟꯗꯅꯅꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯍꯥꯎꯔꯅꯤꯕꯣ ꯁꯣꯛ ꯇꯧꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯎꯇꯤ ꯇꯧꯗꯣꯏꯔꯣ
ꯑꯩꯁꯨ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯈꯇꯪ ꯑꯃꯒ ꯊꯤꯁꯤꯔ ꯈꯪꯗꯦ ꯃꯣꯏꯁꯤꯒ ꯁꯒꯣꯜ ꯍꯋꯥꯏꯁꯤꯡꯁꯦ ꯃꯄꯨꯝ ꯃꯄꯨꯝ ꯌꯣꯟꯕ ꯑꯁꯪꯕ ꯑꯗꯨꯅ ꯆꯥꯟꯅꯕ꯭ꯔꯥ ꯑꯣ ꯁꯟꯗꯥꯗ ꯊꯥꯏ ꯏꯆꯦ 5:30 ꯑꯗꯨꯋꯥꯏꯗ ꯊꯥꯏ ꯍꯥꯏꯕ ꯑꯣꯀꯦ ꯄꯨꯡ 5 ꯃꯈꯥꯏ ꯑꯣꯏꯔꯗꯤ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅꯤ ꯃꯌꯥꯝꯒꯤ ꯊꯥꯕꯅꯤꯅꯅꯦ ꯀꯔꯝꯕ ꯁꯣꯃꯣꯏꯗ ꯀꯔꯤ ꯊꯥꯔꯤꯅꯣ ꯈꯪꯗꯕ ꯈꯪꯉꯕ ꯉꯥꯏꯍꯥꯛ ꯆꯪꯗꯣꯏꯗꯨꯁꯨꯅꯦ ꯑꯗꯒꯤ ꯁꯣꯝꯗ ꯆꯠꯇꯕ ꯀꯧꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯃꯔꯣꯟ ꯑꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯒꯤ ꯃꯔꯣꯟ ꯑꯃ ꯑꯗꯨꯗꯒꯤ ꯊꯕꯛꯅ ꯃꯔꯣꯟ ꯑꯃ ꯒ꯭ꯌꯥꯟꯒ ꯇꯥꯄꯣꯅꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯒꯤ ꯃꯤꯁꯤꯅ ꯁꯨꯃꯥꯏꯅꯒ ꯊꯕꯛ ꯁꯨꯕ ꯖꯥꯄꯣꯟꯗꯦ ꯇꯧꯔꯤꯁꯦ ꯁꯣꯡꯉꯤ ꯎꯇꯤ ꯑꯉꯥꯡ ꯆꯥꯗꯦ ꯆꯦ ꯍꯥꯏꯕ ꯑꯣꯀꯦ ꯇꯧꯕ ꯑꯉꯥꯡꯁꯤꯡ ꯎꯇꯤ ꯄꯥꯝꯗꯦꯀꯣ ꯇꯧꯕꯗꯤ ꯃꯃꯥ ꯑꯩꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯎꯇꯤꯒ ꯑꯃꯨꯛ ꯆꯥꯔꯝꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯅꯤ ꯈꯇꯪ ꯍꯩꯔꯛꯏꯁꯦ ꯀꯩꯅꯣ ꯀꯥꯡꯉꯕꯝ ꯔꯥꯃꯦꯁꯣꯔ ꯚꯥꯏ ꯊꯦꯡꯛ ꯌꯨ ꯀꯥꯡꯉꯕꯝ ꯊ꯭ꯔꯤ ꯂꯥꯏꯛ ꯗꯟ ꯇꯧꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯑꯌꯨꯛꯇꯅꯦ ꯉꯥꯏꯍꯥꯛ ꯊꯥꯒꯦ ꯍꯥꯏꯅꯅꯦ ꯑꯃꯐꯧꯁꯨ ꯇꯧꯖꯗꯦ ꯑꯩ ꯍꯩꯁꯨ ꯍꯩꯇꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯍꯩꯇꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯛꯄꯅꯦ ꯄꯥꯝꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯕ ꯐꯪꯗꯦ ꯆꯦ ꯍꯣꯏ ꯃꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯉꯥꯡꯁꯤꯡꯗꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯒꯗ꯭ꯔꯗꯤ ꯑꯩꯐꯧ ꯆꯥꯔꯛꯇꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯎꯇꯤꯁꯦ ꯆꯍꯤꯗꯕꯨ ꯊꯣꯡꯉꯦ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯇꯧꯕꯗꯒꯤꯅꯦ ꯃꯨꯛꯕꯥꯡꯒ ꯇꯧꯕꯗꯒꯤ ꯈꯇꯪꯕꯨ ꯎꯇꯤꯒ ꯆꯥꯈꯠꯂꯛꯑꯦꯕꯣ ꯃꯃꯥꯅ ꯀꯪꯉꯕꯝꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯑꯦ ꯃꯃꯥꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯃꯥ ꯀꯤꯠꯆꯦꯟ ꯍꯥꯏꯅ ꯊꯝꯃꯤꯁꯦ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯃꯤꯡꯗ ꯊꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯁꯤꯒ ꯃꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯌꯨꯝꯁꯥꯁꯤꯡꯁꯦ ꯎꯔꯕ ꯃꯊꯣꯟ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯀꯣꯏꯈꯥ ꯈꯥꯔꯗꯅ ꯅꯨꯡꯁꯤꯠꯅ ꯀꯔꯤꯅꯣꯅꯦ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠ ꯑꯃꯅꯤ ꯆꯦ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯡꯅꯤ ꯑꯗꯨꯅ ꯊꯝꯃꯤꯅꯤ ꯆꯦ ꯑꯣꯀꯦ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯃꯥ ꯀꯤꯠꯆꯦꯟ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯊꯣꯟꯕ ꯌꯥꯏ ꯒꯣꯄꯥꯜ ꯈꯨꯃꯟꯅ ꯐꯣꯔ ꯂꯥꯏꯛ ꯇꯧꯅ ꯂꯥꯛꯄꯤꯔꯦ ꯒꯣꯄꯥꯜ ꯊꯦꯡꯛ ꯌꯨ ꯏꯆꯦꯒꯤꯗ ꯂꯥꯛꯄꯤꯕ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯋꯥꯏ ꯇꯤ ꯁꯞꯅꯥ ꯕ꯭ꯂꯣꯛ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯤꯁꯇꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯥꯏ ꯇꯤ ꯁꯞꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯃꯥꯅ ꯒꯣꯄꯥꯜ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯒꯣꯄꯥꯜ ꯀꯨꯃꯥꯔꯅ ꯃꯃꯥ ꯍꯥꯏꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯋꯥꯏ ꯇꯤ ꯁꯞꯅꯥ ꯕ꯭ꯂꯣꯛꯁꯦ ꯃꯤꯇꯩꯔ ꯑꯇꯣꯞꯄ ꯖꯥꯇꯤꯔ ꯈꯪꯗ꯭ꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯤꯁꯇꯔ ꯍꯥꯏꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯃꯥꯅ ꯁꯞꯅꯥ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯃꯃꯥꯖꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯁꯦ ꯀꯩꯅꯣꯁꯦ ꯇꯨꯜꯁꯤ ꯄꯥꯝꯕꯤꯁꯦ ꯑꯃꯨꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯀꯩꯅꯣꯗꯣ ꯂꯦꯝꯕꯨꯝꯗꯣ ꯑꯗꯨꯗꯣ ꯃꯣꯏ ꯇꯨꯜꯁꯤꯒ ꯃꯣꯏ ꯃꯔꯤ ꯂꯩꯅ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯥꯞꯄꯦ ꯍꯥꯏꯅꯅꯦ ꯑꯩꯁꯦ ꯄꯨꯟꯅ ꯊꯥꯔꯦꯕ ꯌꯦꯡꯉꯨꯁꯦ ꯃꯃꯥꯅ ꯁꯞꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁꯇ ꯀꯩꯀꯩ ꯆꯥꯅꯔꯛꯀꯦ
गोपाल खुमना ममा KMC हायरे KMC से करी मथेल चारगे ना हायरी में आए अइदी अहाम खंगमदे आपको ज्वाइन की हूँ आपको बैक की हो आपको ज्वाइन की आपको बैक की हो आपको ज्वाइन की हूँ आपको बैक की हो आप समझ में नहीं आ रहा है आपका वो आपने मुझे ज्वाइन किया है क्या ज्वाइन करने से मैं आपको बैक कर दूंगी रिटर्न कर दूंगी हाँ वाइटी सपना ना ममा गुड मॉर्निंग हाय रे ममा ना ओ तौनबरो चुम चमना दुमना हाय गोपाल ना ममा ना गोपाल सगोल हवाई हाय रे अरे कहाँ रमेश ना गोपाल हाय ना मकुट तौरे हाय रे गोपाल ना ओ ममा हाय रे वाइटी सपना बैक कर दो आप हाय ना ओके ओके वाइटी सपना थैंक यू सो मच ज्वाइन करने के लिए मैं भी बैक करूँगी श्योर वाइटी सपना ना ममा ज्वाइन मी हाय रे ममा वाइटी का कना ज्वाइन तौमिनारो आई पिरौरो नंगोंदा मचुदो ममा ताब्रो मचु नंगोंदा पीनेबा इमारे एंगे नंगोंदा हानदे पीनेबा गोपाल ना रमेश्वर ठाकचरी हाइगबे हाय रे सपना मामा ने आपको ज्वाइन कर लिया है नंगोंदा लेबने आबको आई नान कनामना लौथोकते आबा सपना आप मामा को रिटर्न कर देना मामा ना सपना ओके हाय रे इंगमनगिना कम तौरे ngasi nuksi sinmangina सपना एक लाइक कर देना ममा ना चे करी थोंगदेनो हंगे ममा आइने अयुक्ता कनो तवे nga thong khara ve ayuki moi office se jabam dai nga thong ya ba ko adu dai thom da ni na khara ve hore ba adu charani gopal na che kadwai jaga no hai ba gopal che Bangalore da ni YT sapna na good hai re uma mathaka kenom pai thare ne की जरूर है ओ ममा नंगोंदा ने कनोना वाईटी सपना ना कल रिटर्न कर दूंगी नहीं तो ऑन हो जाएगा ओके ये भी ठीक है सपना ऐसा हो जाता है ममा हयेंग हंजरनी को हौजिक माना तौरागा माना हुजी हुजी तौरादी कक्खिबा जायबा वाईटीना
किसके ओए तेरे से ये किसके है? ओ उसका ओ नीचे में भी एक गिर गया, नीचे डाउन में एक गिर गया है, देखो रेड कलर का। किटकिट भाई किटकिट हाय इचे गुड मॉर्निंग हारे गुड मॉर्निंग नंग ऑफिस तब आबो ngasi moi shuti waitro tawai di government gi da oi mare da fourth saturday adu saturday ga haije ko government job to bo kangu gi da oi rongoni private ki di dugumba waite mama na kitkit good morning haire pinky wae pinky da chinta good morning pinky good morning very good morning nang breakfast ka tawrabo natraga chak thongrabo Vaiti Sapnana, okay, bye. Here, bye, Vaiti Sapna, bye. Pinky na mama, good morning, hi re. Chin group chum thong do tin tai aseng. O isege ngarangi chen group chum thong do tin tai aseng mai ong kirane kirkir matau ga manbra. Amta hairo ne matau manbra mandabra amta hairo. Mama na che ai gi sure obai che ꯑꯩꯈꯣꯏꯒꯤ ꯁꯨꯔꯦꯕ ꯑꯣꯕ ꯏꯇꯦ ꯆꯦ ꯑꯣ ꯑꯣ ꯅꯣꯏꯁꯨ ꯂꯩꯇ꯭ꯔꯣ ꯄꯤꯡꯀꯤꯅ ꯇꯧꯔꯦ ꯆꯦ ꯅꯪꯗꯤ ꯀꯩ ꯆꯥꯔꯦ ꯑꯣ ꯑꯣ ꯄꯤꯡꯀꯤ ꯆꯦꯆꯦꯅꯦ ꯑꯌꯨꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯒꯅꯦ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯕꯤꯁꯀꯤꯠ ꯇꯧ ꯆꯥꯔꯦꯕ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯅꯦ ꯑꯩ ꯆꯔꯥ ꯈꯛꯇꯪ ꯋꯥꯟꯒꯦ ꯇꯧꯕ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯀꯣꯟꯅ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏ ꯇꯧꯔꯤ ꯀꯤꯠꯀꯤꯠꯅꯁꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯃꯥ ꯍꯥꯏꯔꯦ ꯑꯗꯩ ꯃꯃꯥ ꯀꯤꯆꯦꯟꯅ ꯄꯤꯡꯀꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯀꯤꯠꯀꯤꯠꯅ ꯃꯥꯟꯕꯤ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯕ ꯏꯁ ꯑꯗꯨ ꯇꯧꯕꯗ ꯅꯣꯏ ꯏꯕꯥꯏꯅ ꯅꯣꯛꯈꯤꯕꯅ ꯈꯪꯉꯕ ꯆꯤꯆꯦꯁꯦ ꯆꯥꯛꯁꯦ ꯃꯥꯏ ꯆꯥꯛꯈꯨꯝ ꯌꯥꯝ ꯄꯤꯛꯅ ꯆꯥꯖꯩꯌꯦꯕꯀꯣ ꯑꯗꯨ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯨꯝ ꯆꯥꯎꯕꯗ ꯎꯕꯗ ꯃꯥꯅ ꯁꯣꯔꯒ ꯐꯨꯟꯗꯩ ꯇꯧꯏꯕꯣ ꯄꯤꯡꯀꯤꯅ ꯑꯩꯁꯨꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯦ ꯆꯦ ꯇꯤꯟ ꯇꯥꯔꯦ ꯑꯩꯁꯨ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯃꯇꯧ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯦ ꯃꯔꯛ ꯃꯔꯛꯇ ꯀꯣꯃꯦꯟ ꯇꯧꯔꯛꯎꯅꯦ ꯀꯩꯀꯩ ꯅꯣꯏꯅ ꯈꯔ ꯍꯥꯏꯔꯛꯑꯗꯤ ꯑꯩꯁꯨ ꯆꯥꯕꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨ ꯆꯥꯔꯧꯗ ꯆꯥꯔꯧ ꯍꯥꯏꯅ ꯑꯗꯣ ꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯍꯥꯏꯔꯛꯑꯦꯕ ꯑꯣꯛ ꯆꯥꯔꯧꯒ ꯑꯗꯨꯗꯤ ꯉꯝꯃꯣꯏꯑꯕ ꯆꯥꯕ ꯈꯪꯕ ꯑꯩ ꯆꯥꯗꯦꯕ ꯌꯥꯝꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯆꯥꯔꯝꯃꯤ ꯑꯩ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯌꯥꯝ ꯆꯥꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯆꯥꯗꯦꯗ कितना ऑफिस ऑफ वैदे चे संडे ओ संडे का मंडे का वही है ऑफिस आई की ऑफिस है ओ ओ ओ संडे का मंडे का पीब्रने ऑफिस को छुट्टी कितना पिंकी हाय हाय है पिंकीना किटकिटा सपोर्ट तौनसी हाइना हाइरे किटकिट पिंकीगने कनो तौमिना पिंकी नंगने किटकिटा चंगागने कनो तौरेना कमेंट अमा थंबिरमोना मागी वीडियो जेंगागा कमेंट अमा तौबिरमो अदुगैगी मा किटकिट मा मतम फंगबदा हंजरकनी नंग दु मंगोना कमेंट तौबिरो अदो माना दु हंजरकनी अरे पिंकी ना 6 लाइक डन पीरे थैंक यू सो मच पिंकी थैंक यू रोज जाओ ऑफिस हाय बनी ओ ओ ओ ओ ओ ओ निदु कादेगी नमी खुदिंगी चलबिबा संडे दनेबा जाओ ऑफिस चे आई थबक ओइसनगिगेको आइसु खरा नुआई तमा
ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯣ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯃꯃꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯣꯏꯁꯤꯟꯖꯔꯣ ꯑꯩꯗꯨ ꯃꯩ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦꯕꯀꯣ ꯄꯤꯡꯀꯤꯅ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯣꯀꯦ ꯄꯤꯡꯀꯤ ꯕꯦꯛ ꯄꯤꯔꯛꯀꯦ पायो को पिरके जार बेंगो पिंगे हायरे कितना हायरे माफ तौजरकनी मोइसिंग से चेंग कन्नर बोनीबो पिंकी ना ओके किट किट हायरे कोई मिटे मसेंदी अमना अमा अदुम कना तौजनद्रसु पिंकी नंग कायगिनो पिंकी नंग कायगिनो इसेना हायबा जागद्रो कसारगिरा जारिगोनगिरा नत्रगा मणिपुरगिरा मपानगी सिंसे जाम सिंग मनी चेबू मनी चे होय किट किट मोइने नुमित खुदिंगी ने हमरा वा असिसे लंबी को मोइगे लंबी से क्या सिंग है ना हाय दुगने हायनिंगाय लेतेबको अदु मोइसे नुमित खुदिंगी सेंदोगने मोइसगा रंगोबी जे इसेउरबको असि जेक्तोइनि नुमित खुदिंगी नुमित खुदिंगी रंगोबी जे इसेउरबा जुम ममांग ममांगदा अदु मोइ जेक्तोइनाबा खुदिंगी सेंदोगा असिगदी नुपा नुपी वैते थबक सुबदा नुपाना नुपीना हाइबा मैते माइ माइ जुमगी मपु ओइबदो मोइ पंसित चितनने तौइ जाम नाना बई तेरे बिना जिंदगी से किटकिना हाइबा मोगी चटनाबिनी इचे थबकता नुपा हाइबा नुपी हाइबा इसु थीदे थबकती थबकनिको थबकता नुपा नुपी थीबा थोकते हाइबा चुमे चुमे किटकी चुमे अन्नानगदब पोतने चाजुंगी फगदब पोत नुपा नुपी खाइना कानादेबा तौगदबदुदी दुम तौसनबा अमना अमा अंगम अंगमदा तौसनरपा अदुगतनी दायोंगान चाखोतोइसे दुगतनी फजदोइसे 이제 아이고 Ada nang ngasi video tangatoy ba?
이제 당갔거니 해봐. 오케이, 당갈로. 그리 material 짜리다. ꯅꯪ ꯅꯃ ꯑꯍꯥꯎ ꯆꯥꯔꯤꯕ ꯄꯤꯡꯀꯤꯅ ꯀꯤꯠꯀꯦ ꯕꯤꯖꯦ ꯅꯪꯉꯣꯟꯗ ꯗꯥꯟ ꯇꯧꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯪ ꯌꯦꯡꯉꯒ ꯄꯤꯡꯀꯤꯗ ꯍꯟꯕꯤꯈ꯭ꯔꯣꯀꯣ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯗꯤ ꯌꯥꯗꯦꯕꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯆꯧ ꯍꯥꯏꯔꯣꯏ ꯃꯆꯨ ꯍꯥꯏꯔꯔꯣꯏ ꯍꯥꯏꯕ ꯍꯥꯏꯗꯣ ꯇꯥꯔꯦ ꯍꯥꯏꯕ ꯑꯣꯀꯦ ꯍꯣꯔꯦꯟ ꯌꯦꯡꯉ ꯈꯪꯉꯅꯤꯅ ꯃꯍꯥꯎ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯣ ꯇꯥꯔꯦ ꯍꯥꯏꯕ ꯄꯤꯡꯀꯤꯅ ꯍꯥꯏꯔꯦ ꯀꯤꯠꯀꯤꯠꯁꯦ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯎꯏꯅꯦ ꯃꯤꯅ ꯁꯤꯌꯥꯔ ꯇꯧꯔꯛꯏ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯉꯥꯡꯕ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯣꯀꯦ ꯕꯤꯖꯦꯅ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝ ꯄꯦꯟꯅ ꯉꯥꯡꯕꯅꯦꯕꯀꯣ ꯆꯤꯆꯦ ꯍꯣꯏꯗꯤ ꯉꯥꯡꯕꯤꯕ ꯉꯥꯡꯕꯁꯦ ꯇꯟꯕ ꯑꯗꯩ ꯉꯥꯡꯕ ꯍꯩꯇꯕꯗꯨꯒ ꯃꯤꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯗꯤꯕꯤꯌꯥ ꯏꯁꯤꯡ ꯍꯩꯔꯦ ꯇꯨꯁꯤꯗ ꯏꯁꯤꯡ ꯐꯖꯅ ꯍꯩꯔꯦ ꯕꯤꯖꯦꯅ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯇꯦꯖꯁ꯭ꯔꯤꯅ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯇꯦꯖꯁ꯭ꯔꯤ ꯍꯥꯏ ꯀꯤꯠꯀꯤꯠꯅ ꯊꯦꯡꯛ ꯌꯨ ꯄꯤꯡꯀꯤ ꯍꯥꯏꯈ꯭ꯔꯦ ꯕꯤꯖꯦꯅ ꯇꯥꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯌꯥꯔ ꯇꯧꯔꯛꯏ ꯈꯪꯉꯕ ꯃꯅꯤꯄꯨꯔꯗꯩ ꯑꯩꯈꯣꯏ ꯌꯨꯄꯥꯡꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯁꯤꯌꯥꯔ ꯇꯧꯁꯤꯜꯂꯛꯏꯕ ꯑꯣꯆꯦ ꯅꯣꯏꯒꯤ ꯀꯁꯥꯔꯣꯝꯒꯤ ꯅꯨꯄꯥꯡꯒ ꯂꯩꯕꯣ ꯁꯥꯊꯤꯒ꯭ꯔꯖꯥꯅꯤꯕꯣ ꯆꯥꯕꯒ ꯑꯗꯨꯏꯗꯤ ꯉꯥꯡꯕ ꯃꯥꯅ ꯇꯥꯕ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏ ꯁꯤꯌꯥꯔ ꯇꯧꯁꯤꯜꯂꯛꯏꯕ ꯑꯩꯒꯤ ꯋꯥꯆꯞꯇ ꯈꯪꯉꯕ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯕꯗꯤ ꯕꯤꯖꯦꯟ ꯑꯣꯏꯔꯝꯃꯦ ꯈꯪꯕ ꯑꯩꯅ ꯈꯪꯉꯣꯏ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯥ ꯂꯥꯛꯄꯗ ꯎꯅꯗꯣꯔꯤ ꯍꯥꯏꯌꯦ तेजश्री आंटी को लाइक कर देना ऊपर में 3 बटन होता है ना वहाँ पे क्लिक करो पिंकी ने वेलकम किटकिट हाय रे ꯏꯪꯃꯟꯒꯤꯅ ꯑꯩ ꯑꯔꯨꯝ ꯍꯧꯔꯦ ꯍꯥꯏꯕ ꯑꯣ ꯏꯪꯉꯦ ꯌꯥꯝꯅ ꯏꯆꯥꯅꯨꯄꯤꯁꯨ ꯉꯔꯥꯡ ꯁꯤꯂꯣꯡꯗ ꯂꯩꯕꯗꯨꯁꯨꯅꯦ ꯏꯪꯃꯟꯕ ꯍꯥꯏꯕꯨꯅꯦ 3ꯔ 4ꯔ ꯗꯤꯒ꯭ꯔꯤ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯏꯪꯃꯟꯒꯤꯅꯅꯦ ꯃꯁꯥ ꯃꯎꯗꯣ ꯈꯪꯉꯕ ꯀꯊꯥ 5 ꯁꯨꯞꯄ ꯌꯥꯏ ꯑꯗꯨꯐꯥꯎ ꯌꯥꯗꯦ ꯑꯗꯩꯗꯤ ꯃꯩꯐꯨ ꯊꯥꯔꯒ ꯂꯩ ꯌꯥꯏ ꯈꯪꯉꯕ ꯄꯦꯟꯕ ꯅꯍꯤ ꯑꯗꯨ ꯉꯥꯡꯕꯗꯨꯅꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥꯏꯕ ꯆꯨꯝꯃꯤ ꯄꯤꯡꯀꯤ ꯉꯥꯡꯕ ꯍꯩꯕ ꯇꯧꯔꯤꯗꯣ ꯌꯦꯡꯅꯤꯡꯕ ꯉꯥꯏꯍꯥꯛ ꯃꯤꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩꯅꯤꯅꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒꯇꯅꯦꯕ ꯆꯠꯇꯣꯏꯁꯦ ꯀꯤꯠꯀꯤꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯊꯃꯣꯏꯗ ꯋꯥ ꯂꯣꯠꯅ ꯊꯝꯕ ꯍꯩꯇꯦ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯤ ꯍꯥꯏꯕ ꯑꯗꯨꯅꯁꯨ ꯃꯇꯥꯡꯗ ꯌꯥꯝ ꯐꯩ ꯑꯗꯨꯅꯁꯨ ꯐꯩꯌꯦꯕ ꯉꯥꯡꯊꯣꯛꯅ ꯅꯕꯨꯛꯇ ꯂꯩꯍꯧꯗꯅ ꯉꯥꯡꯊꯣꯛꯄꯗꯣ
ꯑꯗꯣ ꯉꯥꯡꯊꯣꯏ ꯍꯥꯏꯅꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅꯁꯨ ꯉꯥꯡꯕ ꯌꯥꯗꯦ ꯀꯤꯠ ꯕꯤꯖꯦꯟ ꯈꯔ ꯕꯆꯥꯏꯅ ꯊꯝꯃꯣ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯤꯡꯀꯤꯅ ꯍꯥꯏꯔꯦ ꯀꯤꯠ ꯑꯗꯨꯅ ꯐꯩ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯅꯆꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤꯅ ꯍꯣꯏ ꯄꯤꯡꯀꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯅꯦ ꯉꯥꯡꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯑꯣꯏꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯆꯤꯆꯦꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯉꯥꯡꯕꯁꯦ ꯃꯤꯅ ꯇꯥꯅꯤꯡꯉꯝꯃꯔꯣꯏ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯉꯥꯡꯕꯁꯦ ꯌꯨꯝꯗꯅꯦ ꯋꯥꯁꯦ ꯋꯤꯛꯅ ꯉꯥꯡꯃꯟꯒꯤꯅꯅꯦꯀꯣ ꯋꯥ ꯉꯥꯡꯕꯕꯨ ꯍꯩꯔꯛꯇ꯭ꯔꯦꯕ ꯆꯨꯝꯃꯤ ꯏꯆꯦ ꯍꯥꯏꯕ ꯀꯤꯠꯀꯤꯠꯅ ꯍꯣꯏ ꯅꯣꯏ ꯏꯕꯥꯏꯅ ꯁꯥꯎꯔꯦ ꯈꯪꯉꯕ ꯅꯪ ꯋꯥ ꯉꯥꯡꯃꯟꯗꯅ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯑꯗꯒꯤ ꯅꯔꯣꯟꯕꯨ ꯊꯣꯛꯂꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯜꯂꯦ ꯍꯥꯏꯅꯅꯦ ꯆꯦꯅꯤꯇꯥ ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯄꯤꯡꯀꯤ ꯆꯤꯆꯦ ꯕꯦꯡꯒꯂꯣꯔꯗ ꯂꯩ ꯑꯩꯁꯦ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯖꯥꯔꯤꯃꯣꯟꯒꯤꯅꯦꯕꯀꯣ ꯖꯥꯔꯤꯃꯣꯟ ꯕꯕꯥ ꯕꯖꯥꯔꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯕꯦꯡꯒꯂꯣꯔꯗ ꯂꯩꯔꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯌꯦꯕ ꯑꯗꯨꯒꯤ ꯃꯊꯪ ꯆꯍꯤꯗꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯃꯨꯛ ꯂꯥꯛꯑꯅꯤ ꯃꯤ ꯌꯥꯝꯗꯣꯔꯦ ꯄꯤꯡꯀꯤꯅ ꯀꯥꯏꯒꯤꯅꯣ ꯏꯇꯥ ꯇꯈꯦꯜ ꯏꯇꯥ ꯅꯪ ꯆꯥꯛ ꯊꯣꯡꯉꯕ ꯕ꯭ꯔꯦꯛꯐꯥꯁ ꯐꯥꯎ ꯇꯧꯔꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯀ ꯇꯧꯔꯕ ꯈꯪꯗꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯕꯒ ꯍꯪꯉꯨꯔꯤ ꯂꯥꯏꯛ ꯗꯥꯟ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯄꯤꯡꯀꯤꯅ ꯍꯥꯏꯔꯦ ꯑꯣ ꯏꯪꯕꯅ ꯀꯃꯥꯏꯅ ꯇꯧꯔꯤꯗꯨꯗ ꯍꯥꯏꯅ ꯍꯥꯏꯕ ꯁꯤꯒꯗꯤ ꯏꯪꯗꯦ ꯄꯤꯡꯀꯤ ꯁꯤꯒ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯅꯨꯡꯁꯤꯠ ꯈꯛꯇꯪ ꯁꯤꯠꯄꯁꯦ ꯑꯁꯤꯅ ꯑꯗꯨꯝꯅ ꯈꯔ ꯏꯪꯕꯩ ꯋꯥꯗꯅꯦꯕ ꯀꯕꯛ ꯏꯪꯕ ꯍꯥꯏꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯏꯪꯕ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯕꯅꯤ ꯌꯥꯝ ꯁ꯭ꯇꯦꯟꯗꯔꯗ ꯑꯗꯣ ꯁꯤꯒꯗꯤ ꯏꯪꯗꯦ ꯀꯩꯅꯣ ꯏꯇꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯑꯣ ꯏꯇꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗꯒꯤꯅꯦ ꯑꯗꯨꯝ ꯍꯧꯔꯛꯄꯅꯦꯕ 10 ꯈꯛꯇꯪ ꯋꯥꯠꯂꯤꯉꯩꯗ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯣ ꯅꯪ ꯉꯁꯥꯏ ꯑꯩꯅ ꯅꯪꯒꯤ ꯌꯥꯍꯧꯕꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯊꯣꯡꯍꯧꯕꯅꯦꯕꯀꯣ ꯑꯗꯣ ꯇꯧꯔꯝꯃꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 10 ꯍꯦꯜꯂꯕ ꯃꯥꯜꯂꯦ 12 ꯇꯥꯗ꯭ꯔꯣꯕ ꯏꯇꯥꯅ ꯀꯤꯠ ꯄꯤꯡꯀꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯕꯤꯖꯦꯟꯗ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯄꯤꯡꯀꯤꯅ ꯆꯦ ꯇꯈꯦꯜ ꯍꯥꯏ ꯀꯧꯔꯦ ꯄꯤꯡꯀꯤꯅ ꯃꯣꯔꯅꯤꯡ ꯆꯦ ꯇꯈꯦꯜ ꯍꯥꯏꯈ꯭ꯔꯦ ꯏꯇꯥ ꯅꯪꯗꯤ ꯀꯔꯤ ꯕꯥꯔꯣꯒꯤ ꯊꯣꯡꯕꯒꯤ ꯁꯤꯟ ꯂꯥꯡ ꯇꯧꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯒꯦ
ꯕꯤꯖꯦꯟꯅ ꯀꯤꯠꯀꯤꯠꯅ ꯃꯣꯔꯅꯤꯡ ꯆꯦ ꯇꯈꯦꯜ ꯍꯥꯏꯈ꯭ꯔꯦ. ꯇꯈꯦꯜꯅ ꯄꯤꯡꯀꯤ ꯀꯩꯗꯧꯔꯤꯒꯦ ꯍꯪꯈ꯭ꯔꯦ. ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯨꯏ ꯉꯁꯤꯗꯤ ꯌꯦꯡꯉꯣ ꯏꯆꯦ ꯃꯌꯥꯝ ꯍꯥꯏꯕ. ꯑꯣꯀꯦ ꯄꯤꯡꯀꯤ ꯌꯦꯡꯉꯛꯀꯦ ꯆꯤꯆꯦ ꯍꯣꯏ. ꯄꯤꯡꯀꯤꯁ ꯄꯤꯡ ꯗꯥꯏꯔꯤꯁ ꯍꯥꯏꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯄꯨ ꯇꯧꯔꯕ. ꯑꯩꯉꯣꯟꯗ ꯅꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯂꯥꯛꯇꯦꯅꯦ ꯁꯤꯁꯦ. ꯍꯟꯗꯛ ꯃꯤ ꯃꯌꯥꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯀꯩꯅꯣ ꯈꯪꯗꯦ. ꯑꯗꯣ ꯑꯩꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯃꯤꯉꯣꯟꯗ ꯆꯠꯇꯦꯅ ꯍꯥꯏꯌꯦꯕ. ꯑꯣ ꯍꯤꯟꯖꯥꯡꯗꯤ ꯂꯣꯏꯔꯦ ꯆꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ. ꯑꯣ ꯏꯇꯥ ꯅꯪꯗꯤ ꯑꯌꯨꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅꯦ ꯑꯗꯨꯅ ꯀꯣꯝꯃꯕꯅꯤ. ꯇꯈꯦꯜꯅ ꯑꯣꯀꯦ ꯄꯤꯡꯀꯤ ꯍꯥꯏꯔꯦ. ꯄꯤꯡꯀꯤ ꯏꯇꯥ ꯇꯈꯦꯜꯅ ꯍꯥꯏꯔꯤꯕ ꯄꯤꯡꯀꯤ ꯑꯩꯉꯣꯟꯗꯁꯨ ꯂꯥꯛꯇꯦꯅ ꯍꯥꯏꯔꯤꯕ. ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯌꯦꯡꯒꯦꯅ ꯍꯥꯏꯔꯦ. ꯍꯣꯏꯅꯦ ꯍꯟꯗꯛꯅꯦ ꯏꯇꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯃꯅ ꯑꯃꯗ ꯆꯠꯅꯗꯦꯅ ꯁꯤꯒꯤ ꯌꯥꯝ ꯄꯥꯎ ꯂꯩꯌꯦꯕ ꯈꯪꯕ. ꯋꯥꯏ ꯇꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨ ꯇꯧꯊꯣꯛꯈ꯭ꯔꯣ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯕꯨ ꯑꯩꯒꯤ ꯆꯠꯇꯦ. ꯀꯣꯟꯅ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ. ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯂꯥꯛꯄꯗ ꯃꯊꯛꯇꯅꯦ ꯑꯩꯅ ꯄꯦꯖꯇꯣ ꯍꯥꯡꯗꯣꯛꯄꯒꯅꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯦꯖꯇꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯊꯛꯇ ꯂꯩꯔꯝꯕꯁꯨ ꯌꯥꯎꯋꯤ. ꯑꯃꯨꯛ ꯑꯩꯁꯨ ꯐꯪꯗꯦ ꯃꯌꯥꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕ. ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤꯁꯤꯅꯦ ꯍꯟꯗꯛ. ꯄꯤꯡꯀꯤꯅ ꯍꯪꯉꯦ ꯏꯇꯥ ꯅꯪꯁꯦ ꯀꯥꯏꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯌꯦ. ꯏꯇꯥꯁꯦ ꯀꯩꯑꯕ ꯅꯍꯥꯟꯒ ꯏꯇꯥꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏꯕꯗꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯥꯏꯕ꯭ꯔꯥ. ꯁꯥꯞ ꯇꯧꯕ ꯃꯇꯝꯗ ꯀꯌꯥꯅꯣ ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡ ꯍꯥꯏꯌꯦ ꯀꯩꯅꯣ. ꯑꯣ ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡ ꯇꯧꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ. ꯑꯣ 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 ꯇꯥꯔꯕ ꯕꯤꯖꯦꯅ ꯍꯥꯏꯁꯦ. ꯇꯈꯦꯜ ꯏꯇꯥꯅ ꯈꯪꯗ꯭ꯔꯦꯅꯦ ꯄꯤꯡꯀꯤꯑꯅ ꯍꯥꯏꯔꯦ. ꯏꯇꯥ ꯃꯣꯏꯁꯦ ꯑꯩꯒꯤ ꯌꯨꯝ ꯈꯨꯁꯥꯁꯦ ꯌꯦꯡꯉꯨꯁꯦ. ꯄꯨꯡꯐꯨꯟ ꯐꯨꯟꯅꯕ ꯂꯣꯡꯈꯠꯄꯅꯤ. ꯑꯣ ꯏꯇꯥꯅ ꯍꯥꯏꯔꯦ ꯀꯤꯠ ꯀꯤꯠ ꯑꯩꯗꯤ ꯂꯣꯏꯅꯒꯤ ꯇꯧꯏ ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡꯗꯣ ꯍꯥꯏꯅ ꯍꯥꯏꯕ. ꯑꯗꯨ ꯇꯧꯔꯨꯅꯨ ꯍꯥꯏꯁꯤꯅꯤꯅꯦ. ꯈꯪꯕ ꯏꯇꯥ ꯃꯤ ꯌꯥꯝꯈꯤꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ. ꯈꯪꯗꯦ ꯑꯃꯈꯗꯤ ꯑꯣꯏ ꯀꯩꯅꯣ ꯄꯨꯝꯅꯃꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯤ ꯂꯥꯛꯇꯦ. ꯀꯤꯟꯇꯨ ꯋꯥꯏ ꯇꯤ ꯍꯥꯡꯗꯣꯛꯄꯒ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯤꯡꯗꯣ ꯑꯗꯨ ꯃꯥꯡꯗ ꯈ꯭ꯋꯥꯏ ꯀꯩꯅꯣꯗ ꯐꯥꯔꯁ ꯀꯩꯅꯣꯗ ꯄꯦꯖꯇꯗꯤ ꯂꯥꯛꯄ ꯌꯥꯎꯋꯦꯕꯀꯣ. ꯂꯥꯛꯇꯕꯁꯨ ꯌꯥꯎꯏ ꯂꯥꯛꯄꯁꯨ ꯌꯥꯎꯏ. ꯏꯇꯥ ꯇꯈꯦꯜꯒꯤ ꯍꯟꯗꯛ ꯂꯥꯛꯇꯦ. ꯇꯅꯨꯒꯤ ꯂꯥꯛꯇꯦ ꯍꯟꯗꯛ ꯈꯔꯅꯤꯁꯦ. ꯑꯟꯖꯨ ꯂꯥꯛꯇꯦ. ꯑꯟꯖꯂꯤꯒꯤ ꯂꯥꯛꯇꯦ. ꯑꯅꯧ ꯑꯅꯧꯕ ꯃꯤ ꯈꯔꯒꯗꯤ ꯂꯥꯛꯏ. ꯑꯗꯣ ꯊꯤꯔꯒꯗꯤꯅꯦ ꯑꯗꯨꯝ ꯊꯣꯛꯇꯤ ꯊꯣꯛꯂꯛꯄ. ꯏꯇꯥꯅ ꯃꯤ ꯌꯥꯝꯃꯟꯈꯤꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ. ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡ ꯇꯧ ꯍꯥꯏꯕꯅꯤ ꯏꯆꯦ. ꯑꯣ 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 ꯕꯤꯖꯦꯅ ꯍꯥꯏꯁꯦ ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡ ꯇꯧ ꯍꯥꯏꯕꯅꯤ ꯏꯆꯦ ꯍꯥꯏꯕ. ꯕꯤꯖꯦꯅ ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡꯗ ꯇꯧꯔꯤꯅꯤꯅꯦ. ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡ ꯇꯧꯔꯁꯨꯅꯦ ꯂꯥꯛꯇ꯭ꯔꯤꯕ. ꯑꯗꯣ ꯅꯣꯏ ꯏꯕꯥꯏꯗꯐꯧꯅꯦ ꯑꯩꯒꯤꯅꯦ ꯂꯥꯛꯇꯦ. ꯑꯗꯨꯑꯣꯏꯗꯤ ꯀꯃꯥꯏꯅ ꯌꯦꯡꯉꯨ ꯀꯩꯅꯣꯅ ꯋꯥꯏꯇꯤꯅ ꯐꯥꯖꯟ ꯊꯝꯕ ꯃꯥꯜꯂꯦꯕꯀꯣ. ꯅꯣꯏ ꯚꯥꯏꯗꯤ ꯑꯩꯒꯤꯗꯣ ꯑꯟꯁꯥꯞ ꯇꯧꯔꯒ ꯑꯪꯀꯃꯨꯛ ꯇꯣꯉꯥꯟꯅ ꯑꯪꯀꯃꯨꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤꯅꯦꯕ ꯀꯦꯇ꯭ꯔꯦꯡ ꯀꯦꯇ꯭ꯔꯦꯡꯒ ꯃꯦꯠꯂꯒ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯆꯦꯁꯤꯡ ꯋꯥꯏ ꯇꯤꯒꯤ ꯊꯕꯛ ꯑꯣꯏꯔꯝꯒꯅꯤ. ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅꯕꯨ ꯑꯩꯈꯣꯏ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯤꯕꯅꯤꯗꯅ.
ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯆꯠꯂꯗꯤ ꯃꯤꯅꯗꯤ ꯈꯔ ꯌꯦꯡꯕꯤꯗꯅꯀꯣ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯝꯇ ꯌꯦꯡꯕꯤꯗ꯭ꯔꯦꯗꯅ ꯑꯗꯨꯅꯕꯨ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯤꯕ ꯑꯩꯗꯤꯅ ꯐꯖꯅ ꯊꯝꯕ ꯃꯥꯜꯂꯦꯕ 이바이 와에 이바이나 굿 모닝 하래 굿 모닝 now 브레이크파스트 tꯧꯔꯛꯑꯕꯣ ꯑꯗꯩ ꯉꯁꯤ ꯑꯣꯐꯤꯁ ꯂꯩꯇ꯭ꯔꯣ ꯑꯩꯕꯨꯗꯤ ꯇꯧꯔꯦ ꯑꯩꯗꯤ ꯉꯁꯤ ꯏꯆꯝ ꯆꯝꯅꯅꯦ ꯆꯥꯒ ꯕꯤꯁꯀꯤꯠꯀ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯀꯣ ꯆꯥꯛ ꯑꯌꯨꯛꯇ ꯊꯣꯡꯉꯦꯕ ꯑꯗꯣ ꯆꯔꯥꯒ ꯆꯥꯗ꯭ꯔꯦ ꯀꯣꯟꯅ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯅ ꯑꯣ ꯅꯪ ꯇꯧꯔꯦ ꯍꯥꯏꯔꯣ ꯑꯗꯩ ꯇꯅꯨꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯅꯍꯥꯟ ꯃꯥ ꯍꯜꯂꯛꯄꯗꯒꯤ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯈꯔ ꯐꯔꯕꯣ ꯂꯩꯌꯦ ꯍꯥꯏꯕ ꯑꯣ ꯄꯤꯡꯀꯤꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯩꯗꯤ ꯀꯅꯥꯝꯒꯤ ꯐꯪꯗꯦꯅ ꯍꯥꯏꯕ ꯑꯣ ꯐꯪꯒꯅꯤ ꯄꯤꯡꯀꯤ ꯇꯞ ꯇꯞꯅ ꯌꯥꯝ ꯋꯥꯕꯅꯤ ꯑꯍꯥꯟꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯑꯍꯥꯟꯕ ꯍꯧꯕꯒꯁꯤ ꯌꯥꯝ ꯋꯥꯕꯅꯤꯗ ꯐꯪꯒꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯑꯃꯃꯝꯒꯤ ꯀꯩꯅꯣꯗ ꯆꯪꯉ ꯈꯣꯟ ꯑꯃꯒ ꯑꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯐꯪꯖꯔꯛꯆꯅꯤ ꯆꯤꯆꯤ ꯍꯣꯏ ꯆꯍꯤ 2-3 ꯁꯨꯖꯜꯂꯦ ꯁꯤꯗꯣꯔꯦ ꯁꯤꯕꯣ ꯑꯗꯣ ꯑꯃ ꯇꯧꯕ ꯆꯤꯆꯦ ꯍꯣꯏꯅ ꯑꯍꯥꯟꯕ ꯄꯥꯏꯈꯠꯂꯛꯄꯗꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅꯕ ꯃꯌꯥꯝꯒ ꯇꯤꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯅꯩ ꯈꯣꯠꯅꯩ ꯍꯥꯏꯁꯦ ꯈꯪꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯉꯝꯃꯗꯤ ꯑꯣꯖꯥꯝꯁꯨ ꯀꯥꯔꯝꯒꯗꯕꯅꯦꯕ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯒ ꯇꯧꯃꯤꯟꯅꯕ ꯃꯊꯛ ꯀꯥꯔꯦ ꯑꯩꯇꯅꯤ ꯂꯩꯍꯧꯔꯤꯁꯦ ꯏꯕꯥꯏꯅ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤꯅ ꯏꯕꯥꯏ ꯍꯥꯏꯅ ꯈꯨꯔꯝꯃꯦ ꯑꯍꯥꯟꯕꯗꯗꯤ ꯋꯥꯏ ꯇꯤ ꯄꯥꯏꯕꯒꯥꯏꯁꯦ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯕ ꯑꯂꯥꯏꯕ ꯄꯣꯠ ꯑꯃꯅꯦ ꯑꯩ ꯈꯜꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦꯕ ꯋꯥꯃꯟꯒꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯃꯇꯥꯡꯗ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯏ ꯑꯁꯤ ꯄꯥꯏꯕ ꯇꯥꯔꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯐꯖꯕ ꯁꯦꯝꯕ ꯍꯩꯕ ꯄꯨꯝꯅꯃꯛ ꯈꯪꯕꯩ ꯃꯊꯧ ꯇꯥꯖꯦ ꯏꯕꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯤꯡꯀꯤ ꯍꯥꯏꯅ ꯍꯪꯉꯦ ꯑꯩꯈꯣꯏ ꯇꯅꯨ ꯍꯣꯏꯗꯤ ꯌꯥꯝ ꯍꯩꯗ ꯑꯩꯈꯣꯏ ꯇꯅꯨ ꯍꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝꯅ ꯑꯗꯨꯝ ꯀꯥꯈꯤꯅꯦꯕ ꯃꯣꯏꯗꯤ ꯌꯥꯡꯅ ꯄꯤꯡꯀꯤꯅ ꯆꯦꯅꯤꯇꯥ ꯏꯕꯥꯏ ꯀꯤꯠ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯄꯤꯡꯀꯤ ꯉꯥꯏꯍꯥꯛ ꯆꯤꯆꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯁꯪꯉꯒꯗꯤ ꯆꯤꯆꯦꯅꯦ ꯑꯌꯨꯛ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯇꯧꯁꯤꯔ ꯈꯪꯗꯦꯕꯀꯣ ꯍꯌꯦꯡꯗꯒꯤ ꯄꯨꯡ 10ꯁꯦ ꯈꯔ ꯉꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯕꯀꯣ ꯑꯗꯣ 10:30 ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯥꯛꯁꯤꯔ ꯈꯪꯗꯦ ꯗ꯭ꯌꯨꯇꯤꯁꯦ ꯍꯧꯔꯣꯅꯗꯤ ꯍꯥꯏꯔꯤꯑꯕꯀꯣ ꯑꯩ ꯑꯃꯨꯛ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯍꯧꯔꯗꯤ ꯊꯥꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯦꯡꯉꯅꯤ ꯀꯔꯝꯕ ꯊꯕꯛꯄꯨ ꯅꯨꯡꯉꯥꯏꯕ ꯌꯥꯎꯒꯦ ꯏꯆꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯋꯥꯕꯅꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯍꯥꯏꯕ ꯆꯨꯝꯃꯤ ꯕꯤꯖꯦ ꯅꯪ ꯍꯥꯏꯗꯣ ꯋꯥꯕꯗꯤ ꯄꯨꯝꯅꯃꯛ ꯍꯦꯛ ꯋꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕꯁꯤꯁꯨ ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕꯅꯦꯕꯀꯣ ꯆꯪꯉꯒꯗꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯥꯏꯒꯤ ꯁꯤꯁꯇꯦꯝ ꯂꯩꯔꯝꯒꯅꯤ ꯃꯥꯏꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝꯗꯣ ꯇꯧꯕꯗ ꯑꯗꯨꯝ ꯋꯥꯏ ꯗꯣ ꯕꯤꯖꯦ ꯋꯥꯗꯅ ꯆꯥꯕ ꯍꯥꯎꯇꯦ ꯏꯇꯩꯃ ꯍꯥꯏ ꯆꯨꯝꯃꯤ ꯀꯩꯅꯣ ꯏꯅꯥꯎ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕꯗꯁꯨ ꯃꯤꯅꯣꯠ ꯆꯪꯅ ꯐꯖꯅ ꯊꯣꯡꯉꯗꯤ ꯍꯥꯎꯇ꯭ꯔꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯀꯥꯆꯣꯛ ꯊꯣꯡꯉꯗꯤ ꯍꯥꯎꯇꯦꯗꯅ ꯆꯨꯝꯃꯤ ꯅꯣꯏ ꯍꯥꯏꯅꯔꯤꯁꯦ ꯄꯨꯝꯅꯃꯛ ꯗꯣ ꯕꯤꯖꯦꯟ ꯀꯩꯅꯣ ꯏꯅꯥꯎ ꯆꯤꯆꯦ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯀꯩꯅꯣ ꯄꯨꯡ 1 ꯍꯦꯜꯂꯦꯕꯀꯣ ꯑꯩꯁꯨ ꯊꯕꯛ ꯈꯛꯇꯪ ꯆꯠꯀꯗꯕ ꯂꯩꯕꯅꯦ ꯑꯩ ꯊꯝꯃꯒꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯩꯗꯤ ꯇꯨꯝꯕ ꯐꯪꯗꯕꯒꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯕꯤꯖꯦꯟ ꯇꯨꯝꯕ ꯐꯪꯗ꯭ꯔꯤꯗꯣ ꯅꯣꯏ ꯏꯕꯥꯏꯁꯨ ꯇꯨꯝꯕ ꯐꯪꯗꯕꯒꯤꯗꯃꯛꯇ ꯁꯥꯎꯏ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯐꯪꯗꯦ ꯍꯥꯏꯗꯣ ꯍꯣꯏ ꯏꯆꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯕꯥꯏ ꯏꯆꯦ ꯍꯥꯏꯔꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯅꯦ ꯀꯔꯤꯒꯤ ꯇꯨꯝꯕ ꯐꯪꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯣꯐꯤꯁꯇꯤ ꯑꯌꯨꯛꯇꯅꯤꯗꯅ ꯑꯌꯨꯛ ꯁꯅꯥꯗ ꯍꯜꯂꯗꯣꯏꯅꯤꯗꯅ
ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯔꯦ ꯑꯣ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯣꯐꯤꯁ ꯃꯨꯡꯕꯥꯡ ꯍꯥꯏꯕ ꯑꯣꯀꯦ ꯕꯤꯖꯦꯟ ꯅꯪꯒꯤ ꯑꯣꯐꯤꯁꯁꯦ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯁꯟꯗꯥꯗ ꯂꯣꯏꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯁꯟꯗꯥꯗ ꯂꯣꯏꯔꯒ ꯃꯨꯕꯥꯡꯗꯤ ꯄꯨꯡ 9:30 ꯃꯥꯄꯜ ꯃꯅꯨꯡꯗ ꯂꯣꯏꯔꯅꯤꯗꯅ ꯑꯔꯥꯝꯅ ꯇꯨꯝꯖꯥꯏꯗꯅ ꯏꯕꯥꯏꯅ ꯕꯥꯏ ꯕꯥꯏ ꯏꯇꯩꯃ ꯍꯥꯏꯔꯦ ꯕꯥꯏ ꯕꯥꯏ ꯅꯥꯎ ꯇꯅꯨꯗ ꯆꯤꯆꯦꯅ ꯍꯪꯉꯩ ꯍꯥꯏꯌꯨꯀꯣ ꯆꯤꯆꯦ ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯤ ꯍꯥꯏꯌꯨ ꯑꯣꯀꯦ ꯀꯩꯅꯣ ꯕꯤꯖꯦꯟ ꯆꯤꯆꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯑꯣꯀꯦ ꯆꯦ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯑꯩꯁꯨ ꯊꯣꯛꯀꯗꯕ ꯂꯩꯌꯦꯕꯀꯣ ꯊꯦꯡꯖꯔꯦ ꯕꯥꯏ